खुरुमजरी SKTV न्यूज़ पु येंगबिरी बपुमना मकपु मेरिना ओइनामना तराम नोकचरी अहानबदा मरुइबा पाउ पिजरी ngarang Imphal East District ki tongan ba khun kunumdoi gi miui lising manga chani taramapanna PUCL gi report ki mayokta ahi bachirol police station anida pishin grey amasong kiam tangjeng dagi FCI godang taba film soklaba lambi matam kuina laingak na sembi dabadagi khoisauna ba miyamna lambi tawthok tuna khongjang sangsin grey Hauzik Pau Sandok na Pizari. Ngarang Imphal East District ki tongan ba police station singda People Union for Civil Liberties PUCL na fonglakhiba report amada Hauzik thokliba Manipur gi rang asida maru oina tampaki lamdagi irang haurakibani amadi nakal namatagi yenglaga fonglakhiba report adu aranba yumfam yaudabani report adu puthokliba amasung fongwada yauriba khudingmakki mathakta logi oiba thabak lokhatuna matik chaba chairak pibiu haina ngarang police station da Chatuna wakat cherol pishinkre ahan bagi oina saizang sabungkhok khuno thamna pokpi sana sabi yangang pokpi amasung gwaltabi punna khuntaret ki khunja singi wakat cherol lisingama chamapan nimfu yangang pokpi police station da laktun pisinki wakat cherol pisin ba lakpada yaurakhiba sabungkhok mera paibi ki president Haikruza Memchana fongdorakpada PUCL na nakal Namatagi yenglaga fonglakhiba report adu aranbani report ama fongge hairabadi yamna kupna thizin mathau tai nakal namatagi yenglaga fongliba sibu puthokliba amadi marilenaba singda logi oba miteng changbiu haina fongdokhe PUCL phongba aduda nakan nama khaki yengaga phongakpa aduda khoi leiriba mafam sigi praja khuding mana yaningde na hongdok jabagi haidi madugi mathakta khoi FIR ama tawjabagi khoi myan chi lakshawani Makata Analamlai police station da Sukuntara Taruk Laima Khong Mapal Nongada Telouchana Chinungkhok Naped Nongren Nongdam Nongpok Kakching Nongpok Hairok Oksu Ningthemcha Khun Lamlai Chailau Pungdong Bam Yorbung Sawombung Relief Camp Nongada Relief Camp Talaiba Punna Mioi Lising Ahum Chani Humfutara Mapatna PUCL gi bayok ta wakat cherol sing pishin kre ngarang lamlai police station da wakat cherol pishin balak pada yaurakhiba lamlai mera paibi ki secretary RK Shomolana fongdokibada isagi yum mai thagani hatkani tanthokani haina laklabadi angamba sakti sizinaduna are bakhuchu khulai paiduni isagi yum ngakchababu lalhobani haizinduna Manipur police amadi central force singna fabi punbiba asina hauzik khoi aduki matik awaba kaya mayoknare masigi mathakta hauzik thokliba Manipur gi rang asida maruoina maitai da aran basizinduna Maitai Singbu aran batahan na bakona ba si yabang amloy PUCL na nakal namatagi bideng da fong lakhiba report adu aran bani report adu puthokli ba masung fong bada chenari ba mioi singda logyoy becherak pibiu haina lamlai police station khuntara taruki maruoi ba mioi kayana waka cherol sing pishin ba lakpani haina fongdokhe Lana maram moirga praja sing asuki matik war ba maitai sida asuki huji Iran jaja pisin duna khoi ba awa ba ipak talang thabi dam khona bi bije mase India government amadi Manipur government na tana biduna masidi tawbi da bana phai masi kari gumba tawbi rak tana masidagi separate administration se pi gre haidana kari gumba ama thola agadi misi mina natana Manipur da history chahi lising ani hena lai ba history sida tahai da ba ohai da ba history ama wakhalol ama sulak yai Thobal district ki Wangkhem AC ki manung chanba kiam tangjeng de FCI godang tabalambi fibam so salak sare sembi nabalenga ki mari ne naba singda kayarak haizarabasu thabak oina pangthok pidabadagi ngasi khoishaw no bamiyamna lambi tawthok tuna khongjang sangsinkre tangjeng road development committee ki thomi okendro leisang themna fongdorakpada Kiam Haibong Leirak Leitan Pok Sabal Tongba Moijing Kekman Leisang Temna Jingba Kulkaya Gimioi Sing na Faudun Chatliba Yamna Maru Balambi Amani Lambi Asida Food Corporation of India FCI Godown Mahisangani Health Center na Jingbakaya Sulei Bani Lambi Sembi Naba DC Thobal PWD Amadi FCI da Sukaya Rak Haizakre
ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯇꯥꯕꯤꯗꯅ ꯂꯩꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯐꯠꯇꯕꯅ ꯑꯦꯛꯁꯤꯗꯦꯟꯠ ꯀꯌꯥ ꯊꯣꯛꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯁꯦꯜ ꯈꯥꯏꯅꯗꯨꯅ ꯂꯝꯕꯤ ꯑꯁꯤ ꯑꯅꯤꯔꯛ ꯁꯦꯝꯈ꯭ꯔꯦ ꯂꯝꯕꯤ ꯁꯦꯝꯖꯤꯟꯕ ꯑꯗꯨꯗꯁꯨ FCI ꯒꯣꯗꯥꯎꯟ ꯑꯃꯗꯤ DC ꯊꯧꯕꯥꯜꯗ ꯃꯇꯦꯡ ꯇꯧꯕꯤꯅꯕ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯗꯦ DC ꯊꯧꯕꯥꯜꯒꯤ ꯑꯣꯏꯅꯁꯨ ꯐꯟ ꯂꯩꯇꯦ PWD ꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯛꯈꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯂꯝꯕꯤ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯁꯦꯝꯕꯤꯗꯕ ꯇꯥꯔꯕꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ FCI ꯃꯦꯅꯦꯖꯔꯅꯁꯨ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯗꯥꯏꯇ ꯂꯧꯕ ꯉꯝꯗꯦ ꯂꯝꯕꯤꯁꯤꯗꯤ DC ꯃꯁꯥꯃꯛꯁꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯄꯣꯖꯦꯜ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ DCꯒꯤ ꯑꯣꯏꯅꯗꯤ ꯐꯜ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯊꯝꯃꯦ ꯑꯗꯨꯅ ꯃꯈꯣꯏ ꯎꯄꯥꯏ ꯂꯩꯇꯦ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟ PWDꯒꯨꯝꯕꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯒ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯊꯥꯕꯗꯤ ꯆꯦꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ PWD ꯑꯗꯨꯒ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯩꯈꯣꯏꯒꯤ DC ꯑꯗꯨꯒ ꯂꯣꯏꯅꯅ FCI ꯃꯦꯅꯦꯖꯔꯗ ꯑꯗꯨꯝ ꯏꯟꯐꯣꯔꯃꯦꯁꯟꯗꯤ ꯑꯗꯨꯝ ꯄꯤꯖꯕꯅꯤ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯁꯤꯅ ꯐꯠꯇꯕ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯦꯛꯁꯤꯗꯦꯟꯠ ꯐꯥꯎꯕ ꯊꯣꯛꯄ ꯌꯥꯎꯔꯦꯕ ꯑꯗꯨꯕꯨ ꯉꯁꯤꯐꯥꯎꯇꯗꯤ ꯑꯁꯤ ꯑꯅꯥꯕꯗꯤ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕꯁꯦ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯊꯣꯛꯂꯛꯑꯒ ꯅꯠꯇ꯭ꯔꯒ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯑꯀꯥꯟꯗ ꯃꯤ ꯁꯣꯛꯄ ꯄꯟꯕ ꯅꯠꯇ꯭ꯔꯒ ꯂꯩꯇꯕ ꯌꯥꯎꯔꯒꯗꯤ ꯃꯁꯤꯒꯤ ꯔꯤꯛꯁꯁꯦ ꯀꯅꯥꯅ ꯄꯨꯕꯤꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯂꯥꯛꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯂꯝꯕꯤ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯑꯩꯈꯣꯏ ꯆꯪꯁꯤꯟꯖꯕꯅꯤ ꯃꯩꯔꯥꯄꯥꯏꯕꯤ ꯙꯅꯄꯇꯤ ꯌꯨꯝꯅꯥꯝꯅ ꯐꯣꯡꯗꯣꯔꯛꯄꯗ FCI ꯒꯣꯗꯥꯎꯟꯒꯤ ꯑꯆꯧꯕ ꯑꯔꯨꯝꯕ मान पुदुना गाड़ी कया चथोक चसिन तौबदगी लंबी असिगी फिवम असी असुकी मतिक सोक्सिलखिबनी नोंग चिंग ताबा मतम ओइबना खोंखुत सिंगदा पुखरी दौना कोंकुत सिंगदा पुखरी दौना इसिंग तुंगशिलगा लेबना लंबी असिदा मिचम मियामना चथोक चसिन तौबो यादरे यामना खुदोंग थिनिंगाई ओइरे अथुबा मतमदा लेंगाकी मरी लेनबा सिंगना लंबी असी सेंबिनबा फोंदोरकले महैरोई नुपी मचा अमना फोंदोरकपदा लंबी असी नोंग ताबा मतमदा गाड़ीना लेखोम कापसिलंबदगी स्कूल यौदना युमदा हनबा कयारक यावख्रे नोंग खजिक्तंग ताबदा स्कूल चनिंगदबा फाउनरे मरम असिना लेंगाकी मरी लेनबा सिंगना अथुबदा लंबी असी सेंबिदुना महै निंगथिना तंबा फंगहनबियु हाइना फोंदोखी मजे अखोइना चे कया कया थाजरे अदो कइमता ताबीदबा हुजिति ताबीबा हाबदु लैत्रे अदुना अखोइ सि लंबीजे चंगबा याद्रे तसेंगना इसिंग नोंग जिंगी मतम होइबना कुकुल लैतना गाड़ी सिंगसे पुथा पुथादना अखोइ चंगबा याद्रे असुक्के मतिक खुदोंथिबा हाबदु ओइरे अदुना ngasi अखोइ सिगी मनुंगदा लैबा मैराबारी मैमसे थोकचरागा अखोइ ngasi हौना सिगी लंबीसे अखोइ थिंजिनजरे हाबदु वारे लौजरे अखोइ सिगी तांगिंगी लंबीसे याम फत्रे हाइदि छात्र अखोइ लाकपदजु यामना नुंगाइत्रे अदुगा ओजाना मरारापदै लाकपदजु यामना नुंगाइत्रे अदुना गवर्नमेंट अथॉरिटी मरी लेनबसिंगना लंबीसे अमतंग येंजिमिनबा हाइजरी सिलिन डिजिटल नसेंदुना मणिपुरदा हौखिबा चही इंग्लिशिंग अनि कुनुंदोइगी मे अहुमदगी थोरकलिबा कम्युनल कॉन्फ्लिक्ट असिगी वारोशन पुरक्त्रिबा असिगी मतंगदा कोलकातादा खोंजंग हाइना नुमित हुमनी चुपना था असिगी कुनमंगादगी कुनतरेट फावबा चंगसिनख्रे खोंजंग अदुगी निनी चनबा अगस्त कुनतरुक्ता विधान सरानिफ रोड कोलकातादा लेबा नोटी विनोदिनी मेमोरियल आर्ट गैलरी कॉम्प्लेक्स त्रिपुरा असम वेस्ट बंगाल ओडिशा की आर्टिस्टिंग यावना वाकत खोंजंग संगसिनखी खोंजंग लोइशिंगे खुत्ता लॉन्ग लिव इंडिया वी वांट पीस एंड हार्मनी लॉन्ग लिव मणिपुर स्टॉप वायलेंस इन मणिपुर हाइना इबा प्ले कार्ड सिंग पाइदुना खोंजंग संगसिनखी वाकत खोंजंग मरी लेनना सिरिन डिजिटल की चेयरमैन डॉक्टर फांजौबम लनजितना फोंदोखिबदा मणिपुर की कम्युनल कॉन्फ्लिक्ट असी हौजिक फाउबा वारोइशन पुरक्पा ngamdabagi masing yamlaba lanjenarakiba imung kaya ama relief camp sing delainari chahi ani helaklaba communal conflict asigi waroition hauzik fauba purakpa ngamdaba sina maramoiduna manipur gi miyam awa chaina kaya khangduna leidi kayam kuina khoi bo asumna relief camp ta legadoribano haina su center lengak ta wahang hangki loinana athubada waroition puraktuna mahausagi tangdu leitana lehenbinaba honabiu haike Drugs-related issues, communal harmony, mob violence, criminal laws and others haiba hiramda nomogi oiba awareness cum consultative meeting ama district police kakching nesenduna kakching district ki sorakaithil de leiba library cum information center da pangthokre thoramadu da SP kakching priyadashini laistram additional SP law and order kakching athokpam romendro additional SP operation chongtham binoi OC kakching PH priyovata SDPO कक्चिंग KSI हेमावती जिला परिषद की मिहुत सिंह
Maulubi-sing, Anjuman-gi miyoi-sing, club-gi mihut-sing amadi student union-gi luchingba-singsu saruk yaki. Tharamududa All Sora Student Association All Sora Clubs Coordinating Committee gi maikai-dagi SP Kakching da achamba khudol piduna ikai kumnaki. Wangang kiba-singna Kakching District Police amadi Sora-gi tongan-tongan ba organization-singna puna honaduna khunai-da thokhaningdaba thodok-sing thokdanaba honaba lona yadaba thabak-sing tawdanaba honasi haiki. अखोई भारत की संविधान में ले संविधान से लगी ने लोइन ऑफ फ्लो तोरा कांगा आइन नमला शेमे से बेसिक तो दिन सगी कॉन्स्टिट्यूशन तो लगी ने को अदुना आइन ने ले अदुना स्टैट्यूटरी बॉक्स ने ले रखा सिदा आइन दी होइबा लोइन ऑफ लेआउट तोरा ले अदुना सिटीजन नमना नागरिक अमना करी करी मागी कंडक्सी कमाइना तौगनी थबक थोरा कमाइना पांथोकनी अदगसी तौबो याबा यादबा डूज एंड डोंट्स मयामा लोइन ऑफ याद पीरग लेने मतलब नियम अमगे मखादा अखोइना उसे नोंगे डे टू डे लाइफ अखोइना कैसे तौरी बस लेस्ता उसे हिंगी बस लेस्ता लोसना लोइना म बाइन तौरगने लेसे हौजिक पाउगी मरक थना अतेन ब्रेक अमतंग लोमिनसी SKTV na local operator singidamak nungairaba pau puduna laksari high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki khuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yahonbiu SKTV gi technology amasung magun leiraba service asida adumsu yawiu Akupa Marol Gidamak, mobile number 7005-259-437, Natraga 8974-209-157 da call taubiratuna khangbiba yagani. Skate broadband service na miyam gidamak kudong sabak ya puduna laksari. High speed internet service ke tuan ba plan sing leizare 450 plan da 200 Mbps speed Wi-Fi, IPTV, channel Sunny Yankai Hena amasung SKTV gi OTT panbigani. 550 plan da 300 Mbps speed Wi-Fi, IPTV, channel Sunny Yankai Hena amasung SKTV gi OTT panbigani. 700 plan da 500 Mbps speed Wi-Fi, IPTV, channel Sunny Yankai Hena amasung SKTV gi OTT panbigani. 850 plan da unlimited 100 Mbps speed Wi-Fi, IPTV, channel Sahum Yankai Hena OTT da SKTV Z5 amadi atai OTT tara mari pangbigani. 1000 plan da unlimited 125 Mbps speed Wi-Fi, IPTV, channel Sahum Yankai Hena OTT da SKTV Z5 Sony Live amadi atai OTT tara mari pangbigani. 1300 plan da unlimited 150 Mbps speed Wi-Fi, IPTV, free IP box channel Samri Yankai Hena OTT da SKTV Z5 Sony Live Geo Hotstar amadi atai OTT tara mari pangbigani. 1800 plan da unlimited 200 Mbps speed Wi-Fi, IPTV, free IP box channel Samra Yankai Hena OTT da SKTV Z5 Sony Live Geo Hotstar Lionsgate Play amadi atai OTT tara mari pangbigani. 2500 plan da unlimited 300 Mbps speed Wi-Fi, IPTV, free IP box channel Samra Yankai Hena OTT da SKTV Z5 Sony Live Geo Hotstar Lionsgate Play amadi atai OTT tara mari pangbigani. Customer request da ETV Win Hoisoi natraga Sun NXT su lobiba yagani. Akupa Marol gidamak Kaisampat Junction da laiba Skate Office natraga Sangay Plong Mamang Laikay da laiba SKTV Office da lakpiu. Mobile number sing 8974-633-320 natraga 8974-209-152 da call to birak pasu yagani. Skate ब्रेक की तुंग तराम नोकचरी मखाताब पाउ पिजरी मणिपुर कंसी हाइरबदी मियाम गी लुचिंगबा सेंगना वाकाई ngangbgi mahuta hana punsin mamathau tai haina Kanglaipak Minority Welfare Organization KMWO Manipur na fongdorakli KMWO Publicity Secretary Rajiv Thadorakiba Chirolamada apunbagi saktam kaiba yaroi tungi mirol kansi haiba pandamda state asida khundaminariba iyamgi Thabak taugani haina miyamgi thabak taugani haina thorakliba luchingba singna amana amada hunnabagi leibaki oiba
isudadi punsinduna thabak tawbiyu furup kaningba luchingba sengna Manipur miyamgi yaifana honariba luchingba sengbusu ikai khumnabu utpa mathau tai ifurup inat kanaba thorakliba luchingba sengnasu yetna daba furup singge mabuk nanaba wa nganglodabani aigi right tanaduna leibagi mahutta hana Manipur kanaba honabada mai onsin minasi haike Manung hanjin baching gi mafam singda ising marang kaina amadi ningthina fanghanabagi wakhalonda CRPF na Kangpokpi district ki manung chenna IT road paring de leiba Gelnil Banglabung khulda water pipe sing pikre IG CRPF Manipur and Nagaland sector Kangpokpi district headquarters de leiba chamatarani thoi suba battalion CRPF ki makhada force asina khunja singda afaba thaknaba ising fanghanaba honabada mateng oinaba water pipe sing adu khul aduda pikibani hairi Hauzik makhataba pauda Manipur Gymnast Parents Association MGPA na sinduna Kumalampak Indoor Stadium de laiba Gymnasium da National Gymnastics Sanaroi Greshmi Pangambam na wasak lauduna ngarang dagi marirak suba Invitation Gymnastics Championship 2025 hokre championship hawdokpagi thoramda CRPF ke commandant loinana Central Sports Team ki nodal officer oiribi namairakpum kunjarani Manipur Gymnast Parents Association ki president Tekchom Daso Sai STC Imphal ki center in charge Maibam Ramani amadi All Manipur Gymnastics Association ki joint secretary Aribam Pritamna athoiba mitung oina saruk yakhi All Manipur Gymnastics Association ki meeting makhada chathariba championship asida Manipur ki tongan ba district singdagi lakpa nupa amadi nupi sanaroi hufutara mangana event kayada athoi ahen tanagani thorum ge athoi ba mitunglan oikibi CRPF commandant namairakpom kunjarani na hai Olympics Games ta India ki mahut sinduna Manipur dagi sarukya bangambada natana medal kaya lauduna Laibak asibu hena saktak pada achaubo fida amakan mangambagi Prime Minister Narendra Modi na kum nisingani taratarukta Manipur bu sports ki powerhouse mingthol pirakpasi aikhogi thamoi da chauthok sabapoi ngasigi inkhalak liba gymnastic sanaroi singna kumja lisingani kuntra taruki Indiana yumbu oiraga pangthokadaba Olympic Games ta Laibak asigi mahut sinduna sarukyabaga loinana mingchet purakpa ngamnaba yaifam mangol pikhi Tha asigi kuntra mathoi fauba numit humni chukna pangthokadaba championship adu hawdokpa numita national amadi state ki masak naiba gymnast nupa amadi nupi sanaroi singna artistic aerobic amadi trampoline gymnastic event kayada special demonstration utuna miyam gi pukning chingsinki aigi imungje aina karmai tawni habdi aigi imana ipana ngasi akoi samsas jadi popire noi lae aduga aigi ming kanano aigi mai pasi kanano aigi lebaksi karino habse aikoina chana boy amoina tholabani na aikoi gi lebakki aikoi ji karamaina le aikoi ji karamaina ni habagi enoje aikoina tapong bodabani aikoina chana ba chapa matamda aigi iwong aigi sawong chada aina tawwa wangang chanang aigi lichat chajatna aigi lebakki masak khanggadabani na sanaro aikoigi ithowdangdi yamna chawi sanaro amana patar oina laabdi nasagi yamna kathokpa minungsi leba chel chawba yamna khangba kanba sigumba limjen thona suna koida aina leibo isnu ai lai short da thoni jage Manipur University ki Department of Physical Education and Sports Science PES na senduna ngarangdagi hoduna hockey legend Major Dhyan Chand gi mapok kumon thorong malilena National Sports Day English ngani kunmanga palan tawduna lakpagi ngasi nini janwa numita half marathon pangthokre Fit India Campaign Committee Fit India Club amadi National Service Scheme NSS Manipur University ko punna senduna numit humni chupna sathagadaba thoram asigi ngasi nini janwa numit ki hawdokpagi thoramda University asige Vice Chancellor Professor N Lokendrana athoiba mithunglen oina suruk yakhi pangthokhiba half marathon race adugi men's category da Puri me Pamena gold medal Alangmam Rakesh na silver medal amadi Yathem Jimik na bronze medal fangki women's category gi oina Irom Vijayana gold medal Umeli Mangsatabam na silver medal amadi Atinin Davis na bronze medal fangki
ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 23ꯗꯒꯤ ꯍꯧꯗꯨꯅ ꯊꯝꯕꯥꯜ ꯃꯔꯤ ꯀꯣꯂꯦꯖ ꯑꯣꯏꯅꯥꯝꯅ ꯁꯤꯟꯗꯨꯅ ꯇꯤꯝ 5ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯀꯣꯂꯦꯖ ꯑꯁꯤꯗ ꯆꯠꯊꯔꯛꯈꯤꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ इंटर-कॉलेज वॉलीबॉल टूर्नामेंट थंबाल मरी कॉलेज न विनर ओइरे ngarang sanakhiba final match aduda थंबाल मरी कॉलेज ओइनामना एल सानोई कॉलेज नंबोलबु सेट 3-0 पॉइंट तना 15-13 13 13 amadi 15-19 da माइथीबा पीदुना विनर ओइखिबनी विनर ओइख्रबा थंबाल मरी कॉलेज ओइनाम amadi runner up takiba एल सानोई कॉलेज नंबोलदा केस प्राइसिंग पीदुना पुकनिंग थौगतके हौजिक अरोइबदा मरुओइबा पाउसिंग अमुका हना पिजरी ngarang Imphal East District ki tongan khun kulumdoi gi miyoi 5,918 na PUCL gi report ki mayokta ayiba Cherol Police Station anida kisingre Amasun Kiam Tangjing dagi FCI godang taba film soklaba lambi matam kuina lay ngakna sendi tabagi khoi saunaraba miyam na lambi tawthokuna khongjang sangsikre matang asida bulletin solution jare Manipur miyam gi punsida khwaidagi hena maruoiba state asigi lebak asigi amadi malem gi oiba I pausing gi damak SKTV news meeting ta dun leibiu namapwa muka hana khuruk jare